Lakhipur online na putoksaba December ki tang 13 ningthau kaba numit ki Khomjinba Pao tabirasi. Ahanbada maruoiba pao. Pradhan Mantri Narendra Modi na ngasi ayuk video conferencing ki kutangda Viksit Bharat at 2047 Voice of Youth haudokani. Sri Vishnudev Sai Chhattisgarh ki anoba Chief Minister oina khankre. Kasar Assam ki CSO singi oiba mifam pangthoktuna Manipur ki CM ki pungning chingsinkre. Manipuri kanbaluk makal ki mifam pangthokre warep kamarom laukre. Hayeng December ki 12 Assam ki tongan mamafamda marfumari subanupilal lingsing numit pangthokadauri aduga maigai kayadagi thauramasi ani thongna pangthokpagi mahuta apunbagi saktam lobiduna pangthokpiu haina su phongdoknarakli. Manipuri Sahitya Parishad Assam Paskandi Masa Committee ki anupathoksilup semkre. Jiri ima VLF ki ahanba General Body mifam amadi Foundation Day pangthokre amasung Assam lenga ki makhada hojik pangthokliba ahanba khel maharan Lakhipur desu leptana chathari. Hojik mapungoi papau tabirasi. Pradhan Mantri Narendra Modi na ngasi December ki 13 ayuki pung 10 makhaida video conferencing ki kutangda Viksit Bharat at 2047 Voice of Youth haudokani. Thauronga mari leinana Leibak sinba thungna leiriba Raj Bhavan singda pangthokpa workshop singda Pradhan Mantri na University singi Vice Chancellor sing amasung Institute singi luchingba sing amasung oja sing da wangangani. Leibak asina ningtambagi chahi chama mapung pharak pagaluinana Leibak asigi narol singbu Leibak ki thaurang semba Leibak ki maroiba pandam sing sembada thawai yauna saruk jahan bani. Pandam asi phangnanaba Viksit Bharat at 2047 ki pandamda anopa wakhalon sing mateng pangnanaba Leibak asigi narol singda mapamama pinanaba pandam thamli. Sri Vishnudev Sai Chhattisgarh ki Chief Minister oina khankre. Chhattisgarh Assembly Mikal 2023 da mahak Kunkuri dagi maipakhibani. Lisingani kundagi lisingani kunithoi Chhattisgarh ki State BJP President oiki. Ahanba Narendra Modi Cabinet ta Steel, Mines, Labor amasung Employment ki Rajya Mantri oiki. Panbayai Vishnudev thangna marirak Lok Sabha Mikal da Raigar Kendra dagi Lisingamaga chamapan marputramapan lisingani ga mari lisingani ga mapan namati lisingani ga taramari da maipakhibani. Manipur ki CM na kasar da lakpagi matangda kasar Assam ki CSO singi oiba pau ki mipamama kasar Lakhipur Common Club ki community hall da ngarang nongmaijing December ki tang 10 da pangthokre. Pau ki mifam aduda electronic amadi print media singda Manipur ki CM na kasar Assam da December ki tang 10 da lakani haibadu toknga ni haina loop amana haikibadu akhanma mawong da condemn tawki. Manipur ki CM na kasar da laktringai ki mangjawnana Manipur dagi minister MLA khara thabiraktuna kasar Assam da leiriba CSO singa apunba mifamama pangthoklaba matungda CM na lakpinaba supongdoki. Karigumba CSO singe wafam singa si Manipur ki CM na tabitrabadi CM na thamlipa pandam adu yoba ngamloi haina loop mayamgi mahut silaga leisingbam Robindrana CM gi pungning singsilakli. Paugi mipamaduda Manipuri Language Protection Coordination Committee ki Chairman KN Chan, Manipuri Kanbaluk ki President RK Sanahal, Common Club ki President Torun Kumar Singha, Social Worker CH Mohan, RK Sanatomba, AMSU ki Advisor S Komla Kanta, Lakhipur Municipal Board ki Vice Chairman L Robindra Singha Amadi, tongan ba CSO singi miyo kaya su sarujaki. Si December ki tang 2023 Nomajing Numit Ayupung Tara Makai Tawo Tamda Lakhipur Common Club ki Holda Manipuri CSO Singi Oiba Apunba Mifam Mama Dr. KN San Mifam Mapu Obiduna Pangtoki Hari Mifam Machida CSO Machung Miyo Jamokna Sarugyaki Mifam Machina Amatoiba Warep Lauki Madudi Electronic Media Amadi Print Media Singda Tang 10 December da CM lakani haibado tongani haina loop amana haikibado ngasigi tiliba mifamda strongly condemn tawki. Anis baware oina Manipur gi CM na kasar da laktungi mamangda Manipur dagi minister MLA khara thabirakuna kasar Assam gi CSO singi apunba mifam pangthok laba matungda CM na lakpinaba Nasigi Mifamna
ꯑꯔꯤꯞꯄ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯖꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯁꯤꯑꯦꯝꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯤꯑꯦꯝꯅ ꯈꯟꯖꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯗꯕ ꯌꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯤꯐꯝꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯊꯛꯇ ꯍꯥꯏꯖꯈ꯭ꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧ ꯁꯥꯕꯤꯗꯅ ꯃꯁꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯒꯗꯤ ꯑꯁꯥꯝꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯒꯤ ꯃꯊꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯦꯟꯗꯕ ꯑꯃ ꯂꯩꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ CSOꯁꯤꯡꯁꯤꯅ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯎꯗꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ Manipuri Kanbalup Makalgi Mipamama Lakhipur Khoman Club ki holda Makalgi Chairman R.K. Sanahal Dr. K.N. Chan Yumnam Nadia Chan R.K. Sanatomana Dais Tapamduna Mipamama Ngarang Pamkre Mipamaduda Tinkiba Miyamna Kubna Khanaraba Matungda Ahanba Warep Oina December Thagi Aroibada Tripura Assam Manipur gi apunba convention ama Silchar da pangthokpa loinana convention adugi declaration ama United Nations amadi National Human Rights Commission da thana naba honaba aduga makalna senpham khara Manipur da mateng panglunaba haina warep nakhi mifam aduda Saikhom Kamlakanta Asangbam Sopon General Secretary Amsu loinana Phanjobam Indrajit Leisungbam Robindro E. Torun Kumar L. Champalal Brajabasi Singha K. Aruna Singha S. Subongkorna Chingbana Sarukjaki Haina Seram Herajit Convener Makalna Khangalakli Assam Manipuri Maira Paibi Apunbalup Ampalna Sinlangduna Hayeng December ki Taranithoi Marfu Mari Suba Nupilal Ningsing Numit ki Thauram Udarbon Block Hall Udarbon da Pangthok Lagani Ayuki Pung Mapanda Lupki Piral Chingkatuna Laikitraba Ima Sing Amadi Hojik Manipur da Thogliba Lana Sida Laikitraba Singda Haikat Lekat Tamgani Pung Tara Makhaida Pangthokataba Aphongba Miphamda Udarbon gi MLA Mihir Kanti Somna Athoiba Mitunglen Oibigani Loinana Hojik Manipur da Thogliba Kanglupi Irang Asida Thauna Phana Mayok Jaribi Manipur gi Ima Maira Paibi Singsu Saruk Yabigani Thauram Asida Lamdam Asigi Oja Singh Mahiroi Singh Ima Maira Paibi Singna Saruk Yabituna Mapung Phanbiu Haina Assam Manipuri Maira Paibi Apunbalup Ampal gi Maikitaki Fongdorakli Amsu Karimganj District Committee Amadi Sobri Mitei Mahiroina Sinlangduna Boro Sobri Manipuri Posti Patharkantida Hayeng December ki Taranithoi Marfu Mari Subanu Pilal Ningsing Numit Pangthokadori Hairiba Thorom Asida Lamdam Asigi Oja Singh Imai Ben Ichilinau Amadi Mahiroi Singna Saruk Yabinaba Nolukna Ningsing Lakli Manipuri Sahitya Parishad Assam Paskanti Masa Committee ki Chahi ki General Mifam Ngarang December ki Tang Tara Nongmaijing Numit Palarbonda Pangthokre Mifamda Lagliba Lising Aniga Kunmari dagi Lising Aniga Kuntaret Phauba Session ki Anoba Thausil Lup Semkre Anoba Thausil Kanglup Asida B. Nimai Chan Sarmabu President Sulaiman Chaudhuri Amadi H. Babaton Singhabu Vice President Manikumar Naurem Chabu Secretary Fayasuddin Ipham Amasung M. Jitenna Assistant Secretary Oina Khanki Mifamna K. Mangonjau Amadi Khaidem Gauraharibu Advisor Oina Khanki Haina Kainau Faruk Chaudhuri Ex Secretary Parishad ki Baskanti Masa Committee na Khangalakli Hayeng Pangthokadoriba Marfu Mari Subanu Pilal Ningsing Thauram Asi Ani Thokna Pangthokpagi Mahutta Apunbagi Saktam Lobiduna Punna Pangthokpiu Haina Thaunaujam Ton Singh Chandam Lekai Tagi Asumna Phongdorakli Ima Maira Pagi Animak Amasung Aduda Pangkubirba Namatang Singbo Ipok Manda Khomjai Aina Hayeng Buwakong Karadi Masini Apunba Mete Tengolna Payama Katsa Laugerisu Ima Anina Jitana Dana Barak Tampak program aja Pangtoknya harga kamjari Aduh Namanya waktu mama tamjari Asuk Jangan laba ini cama di mata tak Leba Imam ayam Cina Begitu dah Lagra Madugi numit adu dah Manipuri angam matang cencu Bahkannya ada Pao tadi Manipuri lagi lagiba Lakadau riba Angam apa tu Angam thau cintugi
mamang da su loina na pithibhi da leiba koi maitai aikoi gi kaya ge matik ikai ningai oini haibse khanjai Handak pangthokkodoriba marfumari suba nupilal ningsing thoromasi Central Committee anina punsindrabanina Borbilda yumda maira amamam kachaduna pangthokjaragani haina Borbil maira paibi ki Secretary L Bino amadi President WB Molana phongdorakli Handak ki nupilang thoramasi akoi Borbil gi oina Central Committee anina punsinnadrabanina akoi nupilang thoramasi akoi Borbilda akoi yumda maira amamam kacharaga akoi nupilang thoramasi pangthokjaragani Jiribam gi Lamlen Khun Harinagar ki Community Hall da Jiri Ima Village Level Federation BLF ki Ahanba General Body Mifam Amadi Foundation Day ngarang pangthokre Jiribam Jila Parishad ki Adhyaksha KH Janaki Devi Jiribam ki Social Activist N Buddhachandra Jiribam District ki Block Mission Manager Block Mission Management Unit Wahengam Premchand Lamlen Khun BLF Jiribam Jiri Ima ki President KH Rina Devi Hilghat Gram Panchayat ki Pradhan L Somarendra PNB Jiribam Branch ki Deputy Manager S Brindesori MSCB Private Limited Jiribam Branch ki Deputy Manager Pukrambam Saratna Chingba Miyoi Singna Daista Pamki Thauramda Senmit Londa Marang Kaina Mipan Tangdana Chawkhatpa Khunai ama semgatpada nupi singna lawgadaba thaudangna chingba ki matangda wapam kaya phongdoknaki ma matang kiune ai lebak joi toge na prithivi se joi toge na adana akoi aphabo oi batai akoi pukchen sengba ngasi sel hu pupur laga pukchen sengna ba amaga khajana ba amaga luchina ba haji phamina laga akoi meeting on for laga amaga huna laga di adu so ko dana akoi gi tung da chingana ba gi masa mo ratani mata mamada akoi gi pochai si exchange da akoi angam origi matanga posu khawi akoi yumdagi puba nyang na pisi mapan dei la pangai na tai jong da singa pot exchange tongara madagi paisa la paisa gi matunga mujiti paisa se mukyan chakala ge ai kanjida masi ekona paisa se putta pa ra chatreba mobile da toraga koi paisa ji net banking na koi gpay ka kana dana ke paytm ka kama to nai se na chakot pasi dagi mati chakot pasi gi matungina akoi ji chakot le na lo yare chakot li pasi kari da no hai ta akoi uniform oi re apa asi se asai koi lau dana hai do asi meeting se ida koi la phone tan se ida magi group singina magi akoi gi group ki oi ba physical se ta na akoi na koi meeting asi yang phajaba meeting ama oi se asi akoi uniform oi ba dagi chakot pasi sum mathang ai bani aduna akoi chakot pasi tan si haragadi aikoi si lingjen manaba ai hanjan haijarige lingjen manaba pukchen sengba amaga nusinaba amana amagi ijat tawba tambase silang daga time si han Assam lenga ki makhada hojik pangthokliba ahanba khel maharan khungangi thaktage horaga mathang tangkak naina hojik Vidhan Sabha ki thakta leptana chatari Haukiba November gi tang amatagi hoduna chatharakliba sanaba si Lakhipur Vidhan Sabha gi oina mafam anida leptana sanari ahanba sanabung Labok Chabagan gi playground da haukiba December gi tang tareta hodokpagi thoramda athoiba mithunglen oina DC Kasar amasung SP Kasar amadi Lakhipur gi MLA Sri Kausik Raina akhanaba mithung oina sarujaki tongan masana manga kho kabadi volleyball football amadi athletics na chingba masana sing pangthokliba sida Labokta athletics amasung football binakandi Dr. Bagan Field da volleyball kabadi amasung kho sanari ngarang phawbada chahi 18 makhagi nupi machagi kabadi da Sibar GP na champion aduga Lakhipur town na second takhi chahi 18 makhagi nupi machagi kabadi da Baskandi GP na champion aduga Lakhipur Nayagram GP na second takhi 100 meter lamjel da nupi machagi da Surma Singha Lakhipur Nayagram GP na first Rubita Das Dewan GP na second amasung Puja Bauli Chingjur GP na third takhi 200 meter race chahi 18 makhagi nupi machagi da Sompari Kiasan Binakandi Bagan GP na first Nazima Begum Manipur Tarapur GP na second amasung Dilufa Kausar Rupai Bali GP na third takhi
Nupi Machagi Chahitara Makagi 400 meter race da TH Resma Devi Singirbon Jipina first, CDT Rabidas Binakandi Jipina second, Amasung H Malengan Bichanu Lakhipur town na third position taki. Aduga 800 meter race da Rosni Begum Sribar Jipina first position, Asia Begum Sribar Jipina second position, Amasung Salma Begum Poilapul Jipina third position taki. Lagliba December ki taratreta makok mathang taraba singda manamatum yenthokani panbayai Assam lengak na lamdam asigi mahiroi singda lotuna lairiba sana khona bagi matik magunbu puthokuna makoi bu sana khona bagi lam asida awang bathakta pukhatna bagi pandamda rajya sinba thungna November ki tang amadagi pangthokliba khel maharan mathang chahi ki January 13 phawba chathagani hairi Kangan Jabama Health Care Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chimbagi atenba matamgi oiba course ngi tamaktasu admission haujare SMDEP Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar lengsimbirabu natraga mobile number 939573245 da of Hongabiu Nungairaba Pao Kasar Pular Tolda Holistic Therapy Center ama hangduk chare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsim biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maroiba pao amukhanna Pradhan Mantri Narendra Modi na ngasi video conferencing ki kuthangda Viksit Bharat at 2047 Voice of Youth haudokani Sri Vishnu Dev Sai Chhattisgarh ge anoba Chief Minister oina khankre Kasar Assam gi CSO singi oiba mifam pangthoktuna Manipur gi CM gi pungning chingsenkre Manipuri kanbalup makal gi mifam pangthokre warep kamarom lokre Hayeng December gi 12 Assam gi tongan mamaphamda marphumari subanupilan lingsing numit pangthokadori aduga maigai kayadagi thoramasi ani thongna pangthokpagi mahuta apunbagi saktam lobiduna pangthokpiu haina su phongdoknarakli Manipuri Sahitya Parishad Assam Paskandi Masa Committee gi anupa thosilup semkre Jiri Ima VLF ki ahanba General Body mifam amadi Foundation Day pangthokre amasung Assam lenga ki makhada hojik pangthokliba ahanba khel maharan Lakhipur desu leptana chathari Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare